ꯄꯥꯎꯆꯦꯁꯤꯡꯒꯤ ꯈꯣꯝꯖꯤꯟꯖꯕ ꯄꯥꯎ ꯃꯤꯌꯥꯝꯗ ꯄꯥꯎꯗꯝꯖꯔꯤ꯫ ꯋꯥꯡꯒꯣꯏ ꯕꯥꯏ ꯏꯂꯦꯛꯁꯟꯗ ꯃꯤꯔꯦꯞ ꯑꯣꯏꯒꯗꯕꯁꯤꯡ ꯅꯣꯃꯤꯅꯦꯁꯟ ꯐꯥꯏꯜ ꯇꯧꯒꯗꯕ ꯅꯣꯡꯃ ꯃꯃꯥꯡꯗ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯒ ꯃꯔꯤ ꯂꯩꯅꯕ ꯕꯦꯡꯛ ꯑꯦꯀꯥꯎꯟ ꯍꯥꯡꯅꯕ ꯅꯣꯇꯤꯁ ꯊꯣꯛꯂꯦ꯫ ꯅꯕꯦꯝꯕꯔ 8ꯇ ꯄꯥꯡꯊꯣꯛꯂꯒ ꯅꯕꯦꯝꯕꯔ 10ꯗ ꯚꯣꯠ ꯃꯁꯤꯡ ꯊꯤꯒꯗꯧꯔꯤꯕ ꯋꯥꯡꯒꯣꯏ ꯕꯤꯙꯥꯟ ꯁꯚꯥ ꯃꯔꯛꯀꯤ ꯃꯤꯈꯜꯗ ꯃꯤꯔꯦꯞ ꯑꯣꯏꯒꯗꯕ ꯕꯦꯡꯛ ꯑꯦꯀꯥꯎꯟ ꯍꯥꯡꯅꯕ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯏꯂꯦꯛꯁꯟ ꯑꯣꯐꯤꯁꯥꯔꯅ ꯅꯣꯇꯤꯁ ꯈꯪꯍꯜꯂꯤ꯫ ꯕꯦꯡꯛ ꯑꯦꯀꯥꯎꯟ ꯑꯁꯤ ꯃꯤꯔꯦꯞ ꯑꯣꯏꯒꯗꯕꯁꯤꯡꯅ ꯅꯣꯃꯤꯅꯦꯁꯟ ꯐꯥꯏꯜ ꯇꯧꯒꯗꯕ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩ ꯃꯃꯥꯡꯗ ꯑꯄꯥꯝꯕ ꯕꯦꯡꯛ ꯑꯃꯗ ꯏꯂꯦꯛꯁꯟ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯃꯔꯤ ꯂꯩꯅꯅ ꯍꯥꯡꯒꯗꯕꯅꯤ ꯍꯥꯏꯅ ꯅꯣꯇꯤꯁ ꯑꯁꯤꯗ ꯈꯪꯍꯜꯂꯤ꯫ DEO ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯅꯣꯇꯤꯁ ꯑꯁꯤꯗ ꯃꯈꯥ ꯇꯥꯗꯨꯅ ꯀꯦꯟꯗ꯭ꯔ ꯑꯁꯤꯗ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯒꯗꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯏꯂꯦꯛꯁꯟ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯒ ꯃꯔꯤ ꯂꯩꯅꯅ ꯕꯦꯡꯛ ꯑꯦꯀꯥꯎꯟ ꯅꯝꯕꯔ ꯑꯗꯨ ROꯗ ꯑꯏꯕ ꯆꯦꯔꯣꯜ ꯑꯃ ꯏꯗꯨꯅ ꯀꯝꯃꯨꯅꯤꯀꯦꯁꯟ ꯇꯧꯒꯗꯕꯅꯤ꯫ ꯑꯦꯀꯥꯎꯟ ꯑꯗꯨ ꯀꯦꯟꯗꯤꯗꯦꯠ ꯃꯁꯥ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯀꯤ ꯏꯂꯦꯛꯁꯟ ꯋꯥꯔꯀꯔ ꯅꯠꯇ꯭ꯔꯒ ꯑꯦꯖꯦꯟꯠꯀꯤ ꯃꯤꯡꯗ ꯍꯥꯡꯒꯅꯤ꯫ ꯕꯦꯡꯛ ꯑꯦꯀꯥꯎꯟ ꯍꯥꯡꯕ ꯑꯗꯨꯗ ꯀꯣꯑꯣꯄꯔꯦꯇꯤꯚ ꯕꯦꯡꯛ ꯅꯠꯇ꯭ꯔꯒ ꯄꯣꯁꯠ ꯑꯣꯐꯤꯁꯇ ꯍꯥꯡꯅꯕ ꯈꯪꯍꯜꯂꯤ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯕꯦꯡꯛꯁꯤꯡꯗ ꯑꯈꯟꯅꯕ ꯗꯦꯗꯤꯀꯦꯇꯦꯗ ꯑꯦꯀꯥꯎꯟ ꯍꯥꯡꯅꯕꯁꯨ ꯈꯪꯍꯜꯂꯤ꯫ ꯅꯣꯇꯤꯁ ꯑꯁꯤꯅ ꯃꯈꯥ ꯇꯥꯗꯨꯅ ꯀꯅꯥꯒꯨꯝꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯒꯤ ꯃꯇꯥꯡꯗ ꯅꯠꯇ꯭ꯔꯒ ꯕꯦꯡꯛ ꯑꯦꯀꯥꯎꯟ ꯍꯥꯡꯗꯕ ꯇꯥꯔꯕꯗꯤ ꯀꯝꯃꯤꯁꯟꯒꯤ ꯒꯥꯏꯗꯂꯥꯏꯟ ꯏꯟꯗ꯭ꯔꯦ ꯍꯥꯏꯅ ꯅꯣꯇꯤꯁ ꯏꯁꯨ ꯇꯧꯒꯅꯤ꯫ ꯏꯂꯦꯛꯁꯟꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯡꯒꯗꯧꯔꯤꯕ ꯑꯦꯀꯥꯎꯟ ꯑꯗꯨ ꯂꯨꯄꯥ 10,000 ꯇꯥꯗꯅ ꯍꯥꯡꯒꯗꯕꯅꯤ꯫ ꯀꯦꯟꯗꯤꯗꯦꯠ ꯃꯁꯥ ꯅꯠꯇ꯭ꯔꯒ ꯑꯦꯖꯦꯟꯠꯅ ꯏꯂꯦꯛꯁꯟ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯒꯤ ꯁꯦꯜ ꯄꯨꯕꯗ ꯂꯨꯄꯥ 50,000 ꯍꯦꯟꯅ ꯄꯨꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯅꯣꯇꯤꯁ ꯑꯁꯤꯅ ꯍꯥꯏꯔꯤ꯫ ꯑꯉꯥꯡ ꯎꯅꯕꯗ ꯂꯩꯈꯤꯗ꯭ꯔꯕꯤ ꯄꯥꯟꯊꯣꯏ ꯗꯥꯛꯇꯔꯅ ꯍꯤꯡꯊꯠꯄꯅꯤ ꯃꯆꯦ꯫ ꯅꯣꯔꯠ ꯏꯁꯇ ꯂꯩꯕ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯗ ꯈ꯭ꯋꯥꯏꯗꯩ ꯑꯣꯡꯕꯤ ꯄꯥꯟꯊꯣꯏ ꯗꯦꯕꯤ ꯆꯍꯤ 39 ꯃꯄꯨꯔꯣꯏꯕ ꯆꯤꯡꯈꯩ ꯉꯥꯟꯕ ꯈꯥꯒꯦꯝꯄꯜꯂꯤ ꯉꯥꯅꯄꯤꯊꯣꯡꯗ ꯂꯩꯕꯤ ꯑꯁꯤꯅ ꯑꯍꯨꯝꯁꯨꯕ ꯑꯣꯏꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯎꯅꯔꯕ ꯃꯇꯨꯡꯗ ꯂꯩꯈꯤꯗꯕꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯀ꯭ꯋꯥꯀꯩꯊꯦꯜ ꯉꯥꯅꯄꯤꯊꯣꯡꯗ ꯃꯤꯌꯥꯝꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯗꯨꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯈ꯭ꯔꯦ꯫ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯀ꯭ꯂꯕꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯁꯔꯨꯛ ꯌꯥꯈꯤꯕ ꯂꯩꯈꯤꯗ꯭ꯔꯤꯕꯒꯤ ꯃꯆꯦꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯤꯁꯤ ꯑꯁꯤ ꯗꯥꯛꯇꯔꯅ ꯆꯦꯛꯁꯤꯟꯗꯕꯗꯒꯤ ꯁꯤꯈꯤꯕꯅꯤ꯫ ꯃꯁꯥꯗ ꯑꯅꯥꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯗꯥꯛꯇꯔꯅ ꯍꯤꯡꯊꯠꯄꯅꯤ꯫ ꯃꯗꯨꯗ ꯆꯦꯟꯅꯔꯤꯕ ꯗꯥꯛꯇꯔ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ꯫ ꯂꯥꯏꯁꯦꯟꯁ ꯀꯛꯀꯗꯕꯅꯤ꯫ ꯂꯩꯍꯧꯔꯤꯕ ꯃꯆꯥꯁꯤꯡ ꯑꯁꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯑꯃꯗꯤ ꯆꯥꯎꯗ꯭ꯔꯤ ꯐꯥꯎꯕꯒꯤ ꯑꯆꯪꯕ ꯄꯨꯝꯅꯃꯛ ꯆꯦꯟꯅꯕ ꯗꯥꯛꯇꯔ ꯑꯃꯗꯤ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯎꯈ꯭ꯔꯨꯜꯗ 5.4 ꯃꯦꯒꯅꯤꯆꯨꯗꯇ ꯖꯨꯋꯥꯔ ꯍꯥꯈ꯭ꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯏꯟꯗꯤꯌꯟ ꯁ꯭ꯇꯦꯟꯗꯔꯗ ꯇꯥꯏꯝ ꯄꯨꯡ 3:32 ꯔꯣꯝ ꯆꯠꯄꯗ ꯔꯤꯛꯇꯔ ꯁ꯭ꯀꯦꯜ 5.4 ꯌꯧꯅ ꯎꯈ꯭ꯔꯨꯜꯗ ꯖꯨꯋꯥꯔ ꯍꯥꯈ꯭ꯔꯦ꯫ ꯅꯦꯁꯅꯦꯜ ꯁꯦꯟꯇꯔ ꯐꯣꯔ ꯁꯤꯁꯃꯣꯂꯣꯖꯤꯁ ꯔꯤꯄꯣꯔꯠ ꯇꯧꯈ꯭ꯔꯦ꯫ ꯄꯥꯎ ꯑꯁꯤ ꯃꯈꯥ ꯇꯥꯗꯨꯅ ꯉꯁꯤ ꯑꯌꯨꯛ ꯍꯥꯏꯔꯤꯕ ꯖꯨꯋꯥꯔ ꯑꯗꯨ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯩꯅꯨꯡꯗ ꯀꯤꯂꯣꯃꯤꯇꯔ 10 ꯂꯨꯊꯅ ꯃꯐꯝꯗ ꯅꯤꯛꯈꯤꯕꯅꯤ꯫ ꯖꯨꯋꯥꯔ ꯍꯥꯈꯤꯕ ꯑꯗꯨꯗ ꯃꯤꯁꯤ ꯃꯤꯅꯥ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈꯤꯕꯗꯤ ꯂꯩꯇꯦ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯃꯥꯡꯗ ꯆꯍꯤ ꯑꯁꯤꯒꯤ ꯁꯦꯞꯇꯦꯝꯕꯔ ꯑꯃꯗ ꯔꯤꯛꯇꯔ ꯁ꯭ꯀꯦꯜꯗ 5.1 ꯐꯥꯎꯕ ꯖꯨꯋꯥꯔ ꯍꯥꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯣꯔꯠ ꯏꯁ ꯁ꯭ꯇꯦꯠꯇ ꯀꯣꯚꯤꯗ-19ꯅ ꯁꯤꯕꯒꯤ ꯃꯁꯤꯡ ꯂꯦꯞꯇꯅ ꯋꯥꯡꯈꯠꯂꯛꯂꯤ꯫ ꯅꯣꯔꯠ ꯏꯁ ꯁ꯭ꯇꯦꯠꯅ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯅ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯋꯥꯡꯈꯠꯂꯛꯄꯒ ꯂꯣꯏꯅꯅ ꯁꯤꯕꯒꯤ ꯃꯁꯤꯡ ꯂꯦꯞꯇꯅ ꯋꯥꯡꯈꯠꯂꯛꯂꯤ꯫ ꯑꯁꯥꯝꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯑꯣꯏ 750 ꯁꯤꯈ꯭ꯔꯦ꯫ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯇ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯑꯣꯏ 19 ꯁꯤꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯑꯣꯏ 69 ꯁꯤꯈ꯭ꯔꯦ꯫ ꯃꯦꯘꯥꯂꯌꯥꯗꯅ 59 ꯁꯤꯈ꯭ꯔꯦ꯫ ꯅꯥꯒꯥꯂꯦꯟꯗ 12 ꯁꯤꯈ꯭ꯔꯦ꯫ ꯁꯤꯛꯀꯤꯝꯗ 93 ꯁꯤꯈ꯭ꯔꯦ꯫ ꯇ꯭ꯔꯤꯄꯨꯔꯥꯗ 300 ꯍꯦꯟꯅ ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯤꯖꯣꯔꯥꯝꯗꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯁꯤꯗꯕꯒꯤ ꯅꯣꯔꯠ ꯏꯁ ꯁ꯭ꯇꯦꯠꯇ ꯈ꯭ꯋꯥꯏꯗꯒꯤ ꯂꯩꯅꯥ ꯑꯁꯤꯅ ꯅꯥꯕ ꯈ꯭ꯋꯥꯏꯗꯒꯤ ꯅꯦꯝꯕ ꯂꯩꯕꯒ ꯂꯣꯏꯅꯅ ꯁꯤꯕꯒꯤ ꯔꯦꯠꯁꯨ 0ꯅꯤ ꯍꯥꯏꯔꯤ꯫ ꯁꯤꯠ 50ꯗꯒꯤ ꯍꯦꯟꯗꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯊꯥ ꯑꯁꯤꯒꯤ 15ꯗꯒꯤ ꯁꯤꯅꯦꯃꯥ ꯍꯣꯜ ꯑꯃꯗꯤ ꯊꯤꯌꯦꯇꯔ ꯍꯥꯡꯕ ꯌꯥꯔꯒꯅꯤ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯅ ꯈꯪꯍꯟꯈꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯂꯩꯅ SOP ꯊꯣꯛꯈ꯭ꯔꯦ꯫ SOPꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯛꯁ ꯎꯞꯄ ꯍꯥꯏꯕꯁꯤ ꯃꯦꯟꯗꯦꯇꯔꯤ ꯑꯣꯏꯒꯅꯤ꯫ ꯁꯤꯅꯦꯃꯥ ꯍꯣꯜ ꯁꯤꯅꯦꯃꯥ ꯌꯦꯡꯕ ꯂꯥꯛꯄꯁꯤꯡꯅ ꯁꯤꯠ ꯆꯦꯟꯖ ꯇꯧꯕ ꯌꯥꯔꯣꯏ꯫ ꯁꯤꯅꯦꯃꯥ ꯍꯣꯜ ꯑꯗꯨꯗ 50 ꯁꯤꯠ ꯀꯦꯄꯥꯁꯤꯇꯤ ꯑꯣꯏꯒꯗꯕꯅꯤ꯫ ꯍꯣꯜ ꯑꯗꯨ ꯁꯤꯅꯦꯃꯥ ꯀꯥꯞꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯁꯦꯅꯤꯇꯥꯏꯖ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯈꯪꯍꯜꯂꯤ꯫ ꯂꯣꯏꯅ SOP ꯑꯁꯤ ꯉꯥꯛꯇ꯭ꯔꯕꯗꯤ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯥꯏꯅ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫
NSCN IM chingnaba cheng chingba FCI gi gari singda lupa lising ahum pidrabadi gari mai thagani haibadagi cheng chingba lepkhre. National Highway 37 Imphal Jiribam lambi da cheliba FCI gi cheng chingba gari sina Nagaland dagi lalhonglup ama oiriba NSCN IM chingnaba sina naha kharana cheng chingba gari singda gari trip amamamda lupa lising ahum pidrabadi gari mai thagani haibuna kihilakpadagi masidagi hauna FCI na cheng ching puba gari sing steering thadokre. NSCN IM chingnaba singna FCI gi cheng chingba gari sing kelaglib asi matangda nakpi senbibagi thabak paikhalagriba All Jiribam Road Transport Driver Union gi General Secretary N Manitun Chingana Deputy Commissioner Jiribam da aib serol ama pisin kre serol sina copy to oina Jiribam District SP da su pisin ki hairi serol sina palibadi makoi masana masabu singi lalulu amani haina sakta kaba naha kharana Jiribam da laiba Food Corporation of India dagi sing singliba gari sing gari trip amamamdal par lising ahum pigedabani karigumba senfam sing asi pidrabadi gari sing mai thadoktuna mangangani hai desini DC da pisin kibasaro asida mayik sing palibadi khulai paiba na sing asina hana si ahuna Imphal Jiribam lambi paringi nungkaw pointa gari amamamdagi lupa sama nungba pointa lupa tamam barak lupa tama amadi rengpang lupa tama lagi thabak chathaduna lairibani masigi masakta gari amamdagi lupa lising ahum loguni haina khangalakpa asidagi gari senba lepagi thire basi daurakpani total ban handoktabadi counter blockade tawgadawri Hello Kelda Sport University sabagi lam demarcation tawbada yamna kanna yadinda phongdokuna tongan ba buki community organization singna National Highway Imphal Jiribam lambi amadi Imphal Dimapur lambi animakta total ban tawriba asi ngasi ahing ngai phawi manungda hangdokta targadi counter blockade tawragani haina National Sport University Hello Ken Protection Committee gi maikai dagi phongdokre hiram asigi matangda ngasi committee asigi Chinduna Imphal West ki Kanto awang laikai community hall da miyang do mifam ama pangthokre mifam aduda Khulkhul Gram Panchayat ki Pradhan Irengbam Santa Khulou Gram Panchayat ki Pradhan Naisnam Manisan Manipur Village Forest Right Protection Association ki President Angom Tom Maitai Lupkin Thana Community Thokuba Mayengbam Promote Loksalgi Advisor Mutum Taramani Payeng Moidangpok Kadangban Kangsup Kairenpokpi Kaukuk Thangjenbam Kunau Sanjangbam Sirang Morbul Kunau Khulkhul Kanto Thabal Laimakong Awang Sengmai Nongthombam amadi Kanglatombi chingmudagi lakpa masing yamla mi kiyana sogyaki Masigi miyam gi oiba mifam aduda sauk yakiba National Sport University Protection Committee gi working president I Ranjan na phongdokhibada Harauten National Sport University sanabgidamakta Prime Minister Narendra Modi na urep tamkhibani Sport University asi community amagi apambada sabada kyarak hanna community amana apanba pirakpa university asigi Water supply reserve tumna mai thadokuna manghanba masida natana laimakong singmangda laiba kaunu lairembigi sanglen mang takhanbata natana hojik National Highway animakta matam kaptana ban tawsilaliba ase maram chade mahangna makha takibida harautel asi state darbar masak khanglaba sarveleni kumjalasing amaga samapan kunga taruk tagina lising amaga samapan kunipan phawgi manung sanna State Darbar gi Wadeb Amana Harautel asi Tampaki Laiwai Kaba Ahal Amina Pirambani National Sport University Sabagi Wafam Lakpada Harautel gi Mafam Kayada Kathoktuna University Sanabgi Ayaba Pikhibani Amadi Surveillance Oiriba Galoinana Imphal West District gi Manungda Pata Tadru Lairiba Mafam Amani Haying October gi Tang Nipang gi Rasifol Match ungba charang naba wakhal thokte bridge hakchang nuaite ana ayek oi hakchang khingba wali mithun mai pakpa afaba oi nungaiba oi
कर्कट कया फब यौदे सिंहा चरांगनै कैन्या ओइजा ओइथक कानबा अफब ओइ तुला चौखटपा फगटपा अफब ओइ वृक्ष वखल चरांगनै पोथाफम खंदे धनु अफब ओइ मकर अफब नुंगाइबा हराव तयाम्ब ओइ कुंभा कया फब यौदे मीना अफब ओइ हईसिंबा हक्चांग सिंबा वखल थोकपा नुमितनि ngasigidim matang asida pause sing limpham oya pau mayam pijaba loijare yengbi yongbu khudingpu thar phongdoksari amadi channel asina adom bukana phangdirabadi channel asibu subscribe amadi notification bell icon nambiyo